आकाशवाणी इम्फाल Ngangom Kiran pau pajari ahanbada marwaiba pau Haksel Mantri Dr. Sapam Ranjan Nahairi Ayurvedic laying miyam de hena pamna hanaba sarkar na kan honari Paumi singna miyam amasung sarkar gi mari hena fagat anduna santi level amdam amapurak na bohana minasi haina Social Welfare Mantri Haikam Dingo Nahairi Nipan Suba Amur Folklore Festival ngasi Tamenglong District Headquarters ta pangthokre Imphal West amasung Imphal East Jilada hayeng ayuk pung mga dagi numidang pung tara fauba curfew komthokani amasung Mikhal pangthokadoriba Madhya Pradesh Chhattisgarh Rajasthan amasung Telangana da bot khombagi thabak kham thengna kallei Nifan Suba Ayurveda Numit Hingasi Hotel Imphal gi Sangai Hall pangtokre Ayurveda for One Health Haiba Team da pangtok pathormado hodok laduna Haksel Mantri Dr. Sapam Ranjan Nahai Mamangai gi chanarak palayang pathap sing haujiki matamda nomonomogi maru aiba hengalakli Ayurveda gi numit asina lakpada layang pathap asina miyaiba khunai da pirakliba kanaba sing nahongnana ningsing halli Mahang Nahai Ayurveda gi laying asi mana masing da semba hidak langthak sing sizinaba meditation amasung yoga na singba kaya yaubuna haujiki matamda masigi kanaba sing khangduna miyamna pamna be hengalakli Ayush Department ki makhada hidak oina sizinaba yawa pambi sing yokatnaba thorang kaya su paikhatli masigi mathakta Ayush sector bu hena pamna hanaba thabak kaya department ki officials sing na paikhatli Thoromadu da sarp yakiba Family Welfare ki Commissioner Pradip Kumar Jha Nahai Ayush haibasi Ayurveda Yoga Naturotherapy Unani Siddha amasung Homeopathy gi apunbo wahini Ari blaying pathabasi gi marwaiba sing hena khangnarakpadagi sarkarna tonganba Ayush ki department ama hangdoktuna ana laying gi lamda hena chawu thodang lobo ngamna bohanari Thoromadu da Ayush ki director Dr. Akoijam Lokendro Yaungna makok thongba official kaya saruk yakhi Social Welfare Mantri Haikam Dingo Nahari Social Welfare Bibhag khak natana sarkar gi bibhag khudingmakta paikaliba miyam gi yape thorang sing mipum tingna khanganbada media gi chobu thodang lei Manipur Working Journalist Union Amjuna Social Welfare Bibhag ki tengbang loinana ngasi Manipur Press Club ta pangthokiba media sensitization gi thorumda mantri na wafam masik phongdokibani Amjogi Golden Jubilee Thorong Mari Lenana Pangtok Thorum Aduda Sri Dingo Nahai Paumisingna Ahing Nungtil Naidana Thodok Wathok Kayagi E Paumiyam da Fangali Media na Lorib Thodanga Sing Thaningai ni Mahang Nahai Sarkara Madi Miyam Anigi Marakta Aphaba Mari Thamna Bohanabada Media gi Daite Yamna Chau E Social Welfare Department of Paikaliba Tongan Scheme Singi Matang da Miyam da Ningtina Kanganduna Scheme Singas ki Kanaba Fangan Bohanabada Su Media na Sobu Thodang Longnanaba Mantri na Taksin ki Mahang Nahai Paumi Singna Miyam na Thangnariba Awaba Khudong Chadaba Kaya Sarkar gi Nakong Yohanduna Sarkar gi Thabak Thoromda Mateng Panglibani Paumi Singna Miyam amasung Sarkar gi Mari hena fagat anduna Santi level amdam amapurakna bohanabada Thodang Yaminanabasu Mantri na appeal tauki Mantri na Makata Nahai Handak Manipur Tholibi Irang asida Social Welfare Bibhag na Relief Camp ta laiba miyosing na tengbang duna lakli Raja sida Santi purakna bohanabada ikoi punma ki Thodang yamna chau e Mahang Nahai Kaina yamna afaba yamna sound leba yamna machang leba society ma natuna state ma natuna koi yamna develop hoiba country ma si sebat ki han target di koi leba public ka ani government ka ani sigi leba relationship han basam ana high ba public ka government ki ani ki relationship kana la dai wa ki high target di koi media masin singa aso role la we hai ni thamsam me duna koi media si koi da aso ba du institution ma khakni hai na ai ba na thamdanu Amjogi President Bijoy Kakshing Tabam Masung Social Welfare ki Director Ngangom Utam su saruk yaduna technical session ani yauna pangthoki ba thormurda Social Welfare ki Joint Director ICDS Banti Singh Konthokjamna nupi angang singidamak bibhag asina paikalebi yape thorang singi matangda wangang ki loinana Deputy Director L Dhanesorna Al Orbamadi Haksang Piba Mimana Draba singidamak paikaleba yape thorang haiba hiramda marik chumna wapum kya pongdoki Raja State Tholiba Irang Sig Mari Lenana Raja Police Madi Security Force the Singnaba Pum Singda Makha Tana Tibamaki Tabak Chatari
Imphal West District Police amadi sama maripu mari suba CRPF ki apunba kangbu amana Imphal West jila gi kangchupta thokiba khut thokna kibagi thodok mari lainana ngasi phayeng kharang khunou amadi nongpok laikai da thibo magi thabuk chathaki maduda yumthong humpurom da lairamba miyoi humputara mangarom masak khangdopagi thabuk chathaki atumoinama mipa mipungi paude laite Mahiroi ani Avinas amasung Anthony bu thiduna athu matamda imung manung da sinau haiba dabi takshinduna masig mari lenana samkiba jesina kaukiba public curfew ngasi nungtil pung amada loikre ban asina maram oiduna miyangi mahuksa gi punsida kaiba kya thokki public curfew manungda kaithel amasung dukal sing hangna khide lanai gari natana lambi da passenger gari sing chena khide public curfew manungda pamda thodok sing thorak pathingna na ba rajya police na akan section thorang sing lokhat ki Amaramda Mahiroi ani Avinas amasung Anthony gi langla langjel putho haiba dabi takshinduna mapum kayada wakat mipam sing pangtoknaki wakat mipam sing adu da saruk yakiba singna Mahiroi ani athu matamda puthokuna imung manungda sinagadabani matik saba security force sing thajinduna Mahiroi ani kangadabani masung aikoi shanti pami haibana simba kholau kaya lauki Imphal East ki Khurai Dilaiba Nesu Ground Manakta Khurai Thangjam Mamang Laikai Women's Welfare Society na sinduna wakat mipam pangtokki wakat mipam adu saruk yakibi nupi amana asumna hai Hongji Hamaji amadi le thonga bigi lang ju khangdi ngai sida ija ani amaga su kuni amadi Avinas ija ani se marang khangna mang khare tuna yamna thu matamda sarkana makhoi gi kidopiraga makhoi gi mayumda thinbiyu Yai Palamjing na Philip amasung Eastern Popular Club Khurai Sajor Thoidingjam Laikai na punisinduna ngasi ima Thoidingjam Lairembegi Sanglenda wakat mipama masu pangtokki paugi marak thatna ateno break ama HIV lei leite haibasi test thoktrabadi khangma ngamde aduna HIV lei leite haibasi khangdokna ba test soidana tokthokpi HIV test tawbuda kaisu kiningai leite karigumba positive oramlaba khudaktagi ART hobigadabani Machina haksang phana amadi punsi nungchangna hingba ngamalle HIV ga sagona hingliba mioi singbu hanthana yengba amadi tathi tawoina tawgiroidabani karigumba hairiba thawong sing asi satharamlabadi HIV and AIDS Prevention and Control Act 2017 gi makhada serak choidana phangani HIV positive orba mioi singbu natraga HIV na soholaba mioi singda tathi tawoina tawba makhoi gi maral mathum property munnaba hotnarabadi Ombudsman the complaint to we complaint form ART center sing the loina pangbigani online complaint to we haragana Manipur State AIDS Control Society ki website sanglaga complaint to we Pauzenjariba Manipur State AIDS Control Society Tabiru Pawasi Akasvani Imphal dagini Nipan Suba Amur Falkol Festival ngasi Tamilong District Headquarters talaiba Tamilong Higher Secondary School da pangtokre mapamatu gi miyamna akhui puina haina khangnaba miramdagi pairakpu sek Amur Falkol gi maramda miyamda bhap tahandano sek asibu ngak senbada punna thodang lawminana bagi pandamda festival asi pangtokpani Tamilong Forest Division na Rain Forest Club Tamilong amasung Wildlife Trust of India ga punna sinba festival adu hogdokpagi thorumda Tamilong Deputy Commissioner Dr. L. Angsim Dangsawana hai festival asi pangthopki mapungoyo pandamde usek asibu phaba madi hatpa tawdana bagidamak miyam punna khangminana bani Tamilong jila gi manungda usek asigi saidang phamoriba khul nipan gi miyamna usek asina laibada nungaina bagidamak makhoida kariguma makhal amatagi aki akhang amata piroidabani usek asibu ngak senduna thamna bohana bada mahiroi sing amasung naharol singna sobu thodang lawnana basu Deputy Commissioner na khanganki paudam ama Nipan Suba Amul Falcon Festival Tamenglong Higher Secondary Tamenglong Dangasi Chachakre Thoram Adu Tamenglong Forest Division Government of Manipur Rain Forest Club Tamenglong Amadi Wildlife Trust of India na khusam na duna chatakibni Deputy Commissioner Dr. L. Angsim Dangsoa ADC Tamenglong Chief Executive Officer Kasam Thai Faiga Gangmai Amadi Tamenglong Divisional Forest Officer Amandipna Chief Guest of Honor Amadi Function President Waina Yobiki Tharam aduda Deputy Commissioner na Mahairoi Singda Lamgi Sanga Ngakpagi Hainabi asi Lainaba Pil Tokhi Amul Falcon Festival aduda Wildlife Explorer Manipur gi President Kumantem Brajesh Kumar na resource person oina sarok yabihi Akasmani Imphal gi pau gi tamak Tamenglong dagi ringbam kamai
Imphal West, Imphal East amasung Thobal Jilla da hayeng ayuk pung manga dagi numidang pung tara fawba curfew komthokani aduga Bishnupur amasung Kaksing Jilla gi oinadi ayuk pung manga dagi numidang pung nipan fawba curfew komthokani hairi Raja Police na lambida lakpa gari sing khamduna sek tabugi thabuk chathabada Senapati dagi Nagaland tamna lakpa angawu masugi I-20 car da lakpa mi amadagi sapon cap yankhai da haptunu purakpa brown sugar ni chingna polam sing fare Thodo asik ngarang numidang waram pung mangaram taba matamda Senapati Jilla gi Martyr Park manakta Manipur Police na gari sing khamduna sek tabada polam sing asi phabani Pharo polam sing adu sorakna gram chatruk ni phuram oigani pharo polam sing adu kalone na mi adu makha tana ain gi thabuk lokana ba mau police station da sinakre hairi Ima Panthoibe Irat Pullof Hairangoi Thong Awang Maibam Laikai na sinduna ngasi lemna I dan tabugi thorum ama Imphal gi Rims Hospital pangthokre Rims ki Department of Transfusion Medicine ga khusam naduna sinba I dan tabugi thorum da myo yankai henmane I dan tawki hojik tholi be rang asida asopan nanglaba myo singi damak mateng pangnaba I dan tabugi thorum asi pangthokpani hairi Thobal athopam da laiba Scarlet Eye Care Eyewear and Contact lens samadi nawa sindam sang Thobal Khetri Laikai na sinduna lemna mitlaing bagi kem amangasi sindam sanga sida pangthokre kem adu da punna nauribu mahiroi chahumrom mit checkup tawki madugi manungda mahiroi chamadi mit chokpadagi anu upagi darkar laire haiba khangmangam ki Thobal Jilla gi khangabok laiba Rice Research Station da hangduk library lab camp tengasi psycho social care gi Camp ama pangthokre District Mental Health Program Thobal Indian Medical Association Manipur State Branch samadi Manipur Sarkar gi National Mental Health Program ahumna punna sinur pangthokpa thormaduda akhang ahisingna pungning wakal fana thamnabagi matangda wa ngangki thormaduda Indian Medical Association Manipur Branch ki President Dr. R.K. Lenin amasung Thobal gi Chief Medical Officer Dr. Y. Nokul Singh yauna sangnarba mi kyasu sarkyaki Sorasanpur ki Satish Chandra Parade Ground training loarba BSF Constable Singi Wasak lobugi thorma mangase pangthokre thormadu the BSF ki Sani Nifumato Suba recruitment base ki training loarba Constable Sama Kuntra Humdoi Sarukyaki thormadu the BSF ki IG Akhileswar Singh Sarukyaki Sana mehi lining sapasina pokpa luhongba madi korong nongan bagi thorum singi chana pathap sing right di Passions of Sanamahi Jam Haibuakalonda Numit Tara Mangani Chathagadaba Kanane Nabagi Tormama Nasidagi Haukre Imphal West Jilla gi Manung Chanba Haying Khongbal Upong Yumpam the Laiba Lining to Sanamahi gi Sanglenda Tormada Hogdokibani Numit Tara Mangani Chum Chathagadaba Kanane Nabasi Lining to Sanami Temple Bottomadi Manipur University of Culture Anina Kutsamnana Shinbani Nifumato Suba Nupigi Numit Toromasi Tamilong Jalangrong Baptist Church da pangthokre thormadu da saruk yakiba singna apabu khunai ma semna bhanabada nupi singna sabu thodang longnana ba phongdokna ki Akashbani Imphal lagi pau tabiri Mikhal pangthok kadoriba Madhya Pradesh Chhattisgarh Rajasthan masung Telangana da vote khomagi thabak kham thengna kalle Telangana gi Secunderabad da ngasi nungtil pangthok Mikhal gi mitin amada Pradhan Mantri Narendra Modi na wangang ki BJP na pangthoki bathabak thorom sing phongdok paglonena rajyada bu hena sakut ana bohana bada dolasina sabu thodang logani hena su Sri Modi na phongdokki Madhya Pradesh Chhattisgarh masung Rajasthan su dolgil sing kayan makoi gi mirap sing gidamak kanna bot khomnaki aroi bada maroyo pau amohanna Haksal Mantri Dr. Sapam Ranjan na hairi Ayurvedic lying miyam de hena pamna hena ba sarkar na kanna honari Paumi Singna Miam Amasung Sarkar Gimari Hena Fakat Anduna Santi level of the Mamupurak na Bohana Minasi Haina Social Welfare Mantri Haikam Dingo na Hairi Nipan Suba Amur Falkol Festival ngasi Tamilong District Headquarters the Pangthokre Imphal West Amasung Imphal East Jilla da hayang ayupung mangadagi numidang pung tara phawa curfew komthokani Amasung Mikhal pangthokadoriba Madhya Pradesh Chhattisgarh Rajasthan Amasung Telangana da vote khomagi thabak kham thengna kalle paulo jare